पाउसेद युमफम उइबा मर उइबा पाउ खरा अपडेट तौजरे US na Ukraine da supply torokwa humorous naduna attack sa thakibada Russia gi anti missile system na ngak thokpa ngamdre US na supply torokwa multiple rocket launcher oiriba humorous naduna Russia na target kaya amada Russia da target kaya amada mai phang na attack tokpa ngamkhre an official report amagi matungina phongdokli US gi humorous naduna attack sa thakiba atu da Ukraine na Russian force ngi thap na leiriba target sing da mai phang na attack tokpa ngamle M142 High Mobility Artillery Rocket System SIMARS Himars asi US na mamang da Ukraine da thaba horakibani US na Ukraine da haukiba thada gi horak rocket system makhala si pithaba horakibani Russia na thokdok thopam adu da myoi kya amadi yamlaba khosukulai sing mangkiba si yamna nungnang ningai di oire aire Russia gi air defense system asi Himars missile sinaduna attack sa thagiba matamda madu thengna da bkhona bata nungai thaba leire aire M142 High Mobility Artillery Rocket System asi aukiba thada United States na Ukraine da thaba horakibani Russia gi leiriba military gi position thugaina da bahona bada America gi khulai asi yamna chawna kana ba madi oire Ukraine na khulai asi sindabana maram oraga Russia gi air defense system na ningthi sana ngak thopang amdre Russia gi wenati lan asi da masing jambla khusu khulai singa bade mioi kya am hana na mang jakhrabani Himars missile asina kilometer umbutra phobugi jang da target tawba ngamme nagalani maki oina masing yamla balan mi sing lai khidre tongan bo authority sing report sing da su nagalani maki oina attack tawba gi jang asi mana ba khal amada lai self proclaimed Donetsk People Republic official sing hai ki bada Stefano Krenka village da Russian attack sa thagi ba thakdok da mioi hom sire aduga taragani thoi asoga panangle masi marwena Ukraine na America da gi pitrak ba Himars sin da duna attack tawkhra matung da hari Alzevax amadi Irmino village da su auki bathang sunamit dagi auragi attack kya yamna kana satharaki Russian state television journalist Andrei Yudenko hai ki bata nawai sunamit da su Himars sin duna Satarax amadi tourist attack sathaki housing mafam adu pokhai amadi mai khu chawna karak po ure masi aki bagi masak oiba ka loina na khudong tinga oiba film ama mayok nare Ukraine ke company asina military base amadi ammunition store sing da mai phang attack to bangamle Russian Defense Ministry ki maike dagi claim tau ki bada Caliber cruise missile anishina dun bathau ning thina tawna da bagi wafam su khangala ke haire nagala marom da Russian civilian sing da target tau dun terrorism ki thau satare Russian military ki value oi da civilian ki location da attack sa dun terrorism ki oi ba thau sing satare ana Ukraine ki President Volodymyr Zelensky na phangdole ngasi central Ukraine da liver city amada Russian missile strike Taudra yam rabada civilian kun harkre adu kamar putra rom hen bana so apan nangkre hari leba kasigi president attack adu terrorism go thawong amari ana yaning the board kre Ukraine gi national police na hai kibada misal home office ki building adu da pan kibago loidena Venezia da leba residential building sing amaga tha thogan ki hari ba mafam asi Ukraine ki capital kip da gi khanong bok thang bada kilometer sani humfogani pan rom lapna sa agalai bani hari Black Sea da leba Russia gi submarine amana Caliver cruise misal kapten Ukraine ki city adu da attack toksilak padagi angang hom jawda civilian konsire ani Ukraine ge presidential office ki deputy hena phangdokle Russian military ki maikai dagi hiram adu ki matang da comment amada fi ki de Ukraine ki president Volodymyr Zelensky na suggest tawkibo wafam amada attack adu civilian sing da atamna na target tawbane hek da malem ki lebak ni fu ki lusing ba sing da Ukraine da war crime sa thariba sing ki bathakta bisar tawba amadi investigation chatabada coordination pina da khana ki bacharakta thawng adu chatharki bane haire Nongdi namit kuting ki Russian civilian sing da lepalaitana hali masida Ukraine ki angang kya amsu hat khrabane military ki value yaw da civilian location da target da ruti basi terrorism ki thawni ana Zelensky na phangthok khare North Korea na Ukraine ki maseta khrabal lambo maning makha tambada sawar khre North Korea na Ukraine ki maseta khrabal lamdambo maning makha tambada sawar khre an official report amagi matungena phangdokle North Korea lefagasi malem ki masing yamda ba Russia ba sokali balebak sing ki manung da amwai Russia ni jumtang gariba Ukraine da chathari balan asi gambari aina na phangtho khibane Ukraine ki foreign minister na su North Korea ki diplomatic ki oiba mari kaktar khrabani payungyang na Ukraine ki sovereignty amadi territorial integrity da akai bathokaloi abagi thasabo wafam di phangtho khibane North Korea da United States po Ukraine da thokliba crisis asi ki matang da margoina baral siri haire makatarakwa atopa pauda Myanmar ki junta chief na Russia da ki support tawbina na bataksan khre Myanmar ki military junta ki chief na resistance force ki mapangkal kankala ki bachara kasida Russia ki support tawbina na bataksin kre aina official report amagi matungena phangtokle
min on halain Rusia da kongset bang tu tana Myanmar ga defense amadi economy gi mari fakatan ba honari bane Myanmar da military ku sa tari military gi regime asina human rights konggaw na ba gi thong chung sa thayaina maral sira khiba sera ga sida international gi wave pressure su hankalagli Italian Prime Minister Mario resign tawkre Italian Prime Minister Mario Draghi resign tawbagi serol President Sergio Mattarella da pisengre Populis coalition ki partner wariva 5-star na confident vote support tawduna withdraw tawkibadagi Prime Minister asina bhaki resignation ki serol adu pisengkibani adamok Italian ki head of state adi Prime Minister ki resignation adu accept tawdre Lepas itu ke political situation adu ki sabsaba fixer amat thamna ba parliament da address tawna ba khan kre 5-star movement ase Prime Minister Mario Nalusing ba coalition government asege partner mo oribani lepas itu energy cost mawal wangkalak bagi mayukta achobu crisis amalak pada ngasi ase confidence vote am pang thoke confidence vote adu gi mang oina Prime Minister gi mai ge gi kari ko 5-star na ma ko sawata batar bade resign tawgani hana khangan krabasu 5-star gi mai ge confidence vote adu boycott tawke Madura marap orang Prime Minister na mahaki resignation letter ado President Bipisin kibani. 5-star na support withdraw tau krabasu Prime Minister Mario mapung pa majority na supporteri ado moral support tori ado moral ground resignation kisi ado pisin kibani. Prime Minister Mario esi Englishing ani kun matagi February dagi tongan ba political party sing amasung technocrats sing ga kusam duna sakti pai don la kibani. Monkeypox ki guidelines sing ngak na sana da state da khangalakre. India di han anbu oina Kerala da monkeypox weram bajai aba case ama thengna badagi Bharat Sarkar gi Health and Family Welfare Department ge Secretary Rajesh Bhushan State amasung Union Territory singna Health and Family Welfare Minister na phongwa monkeypox disease management guidelines sing ngak na chana da bakhan kre leina si paksa na sandorak na MO ISFW na phongba maru eba chana kanglon jang state amasung Union Territory singna chap chana pai khat pamathau tai Monkeypox ay akarang hostel identify tawag ko wafam su yaure. Makatarakwa atopa Manipur ki bawda. LMG na lupa lising tara tengbangre. Like-minded group LMG Manipur na lamdam masigi awa ana nang labasing amade. Tola tara basing dalitan tengbang lapagi saruka mo na yung may tumnasaki badagi awa pamayong nariva. May infal Bengal Nairam dalay ba wang may Bobby gi imungi awa badako da kiwaiba tengbang wena lupa lising tara galoy na nanong batasang dapat yatra ba palamzeng. Yang bangkre ana grup asigi publicity secretary Rakesh Naurino press ta thadorok pa cherula mana phongdorak le cherulas na makhatari badi tengbang khongsat adu da grup asigi secretary Ojit Sorok khaibam dalu singkhe khongsat adu da ke wahengbam Dr Maibam Idin Surendro Ningombam Bainau Maibam Marikanta Mudum Sobita Maibam amadi Birla Salamna Singh mana saruk yake khongsat adu gamari leina grup asigi secretary Ojina phongdo kibada LMG na jat bizat dharma amadi kangluki khenaba thamde Miyoiba mana miyoiba amagi awana tarakpa matamda minong sigi matau utun mateng pangmina bahabasi grup asigi wakalone magi awa ba pau tambagi mahot migi awa ba mateng pang bahabatu waminase grup asina hantak nore desigi mafam abada singning khai bagi thawdokta misi mina asogaban jawriba asigi namuda CM relief fund lupa lesing yang khai pangduna awa ba sarugya ke miam nasu LMG da thajaba thambiduna grup asida support tawbiu haba wafam kya phongdoke LMG na jati furup ki kena patamdana awa bataraba bavoy ki imung sel amadi asa athaki mateng pangduna imung asigi awa bada saruk yarakpa asigi damakta imung manung ki mai kede ke group asigi thongbi sungbu su thagat pa phongdok chare phongdorakhe ningsing bayai hoki July 10 ga mathoi amadi 10 ga ithoi ki lona ba ahingda electric short circuit number orga yummai sapa ki thogok asi thoki bane isingda anita seningre amana thiba phangdre ngasi nongtil pung amaga makharum tapa matamda angang manga turenda nan thaba sanaramdagi angang ani Ising giray na siyenta gito na tiba kang kitre ising na siyenta grava angang ani adu NDRF SDRF Manipur Fire Service Infales ke additional SP yawa hangang polis kitim na puna tiba humbagi tabag sa tagay hari IMC ki 1/20 da vaigat pa PMAY scheme gi matang da RDI gi khudang da document sing talag le Thasi gi ani gi edition da pausi asina PMAY Housing for All scheme gi guidelines sing Impal Municipal Corporation ki corporator oramba karana mathak maka onthok lamba yawravra hai vahit lan gi makha report ma phangdok khra matung tha asigi marida Infalis ki tangkham makha lekai dagi laki konsam apokwa ke tombana African oiduna RTI ek lising ani manga ge section 6 clause 1 24 clause 1 ki makha Impal Municipal Corporation ki high school
Assembly constituency ki manung telei ba ward number 20 ki wena PMAY Housing for All Arvan ki kumjali sing ani tara ga taruk dagi haus ba gi ona tongan ba information sing certified coffee wena PV na ba wa kat kre waga do bahut ki SBI oda submit tau ki bane Mairoi yamna pass tawon ki va lenga ki school sing headmaster amasung oza sing agastara gumtoi da mana piragani biren District Taraga Taruki Yas officer sing the district level Kelo India Center ki thabak hauna de pelupa lak mga gisan pamiyan thokre. Handak to bosem na lawto ki ba SSLC examination 2022 ki result da lenga ki school singge. Mairoi sing pass to ki changcha da 60.40 yaw ki araduna. Haw ki ba sahi tara da lenga ki school sing da bosem na pang thok ba examination as da pass to ki changcha da yang kai ga mga da hengat pangam ki da bani. Haina se minister da ngasi maha ki secretariat district level Kelo India Center ki thabak tharom sing ahuna da baki damak District Taraga Taruki District Youth Affairs and Sports Officer sing da lupa lak mga gi check sing gen thop ki tharom da phang dokre Si Minister da makha tan hai anda ki bosem ki result da government school sing ki mairoi sing oza sing amasung dan teaching staff sing na Kathok bagal loina na khwana rakpada ki pass to baki record si yaw bangam ki bani haru da makoi ba thagat pa phang dok bagal loina na mairoi sing khwai da ki jam pa chang ta pass to hon ki wa Government school sing headmaster oza sing babathang ta pang thok da ba August taragom doige tharom da mana piragani anuslaw to ke District level Kelo India Center ki fund sing yan thok la tun da minister na phang to ki bada Prime Minister Narendra Modi na lakulak pa Kelo India program ki makada Laibak sin bathung da Kelo India Center lising ba hangdok na ba Ministry of Sports na masigi thabak tharom sing pai khalak bane Archery athletics boxing badminton, cycling, fencing, hockey, judo, rowing, shooting, swimming, table tennis, weightlifting, wrestling, football, amasung traditional sports sing su Kelo India program asigi manung de sports discipline sing oina masak khangduk tuna yawri hairi Manipur ki su district taraga taruk makta district level Kelo India Center hangtok na ba ayaba pirak pani haike masigi damak me kuntra ga matoi lisingadi kun matoi da center sing asigi damak district sing da sana bo Masak matum lain na ba sports gate lai bagal loy na center sing kasida sinaga da ba miyoy sing ki remuneration na sing ba pinana ba kitam ulpa crore ama lak taraga ni thoi sanction torok labani haike Sports Ministry ki lamching makha da athawam patam da Kumal Lampak Sports Complex ta su Kumal Lampak Sports Complex ta su archery hockey amsuk weightlifting ki masana ki Kelo India State Center of Excellence hang tokla kani haike District sing goina khandok la sports discipline sing na Impal East the fencing Impal West the cycling, Thawal the judo, Kaksing Senapati Ziribam Amaso, Tamiglong the badminton, Santel, Tenopal, Parzol, Kangbokpi, Okrul, Kamzong, Amasung Noniki when the football, Besnopergi when the rowing, Amasung Susan Porki when the boxing the hike. Nasiki Tarumatu the Yas Minister Governors Kontozam, Health Minister Dr. Sapam Rajan, Yas Principal Secretary, SS Savra Director, T. Fulen Mite Amasung at the official sing the Saruyaki. Makatarakwa atop pauda jelda laiba mahiroi am exam thabada I have a fikre lon ating batam krava alpha ai papuning thawatwa sairing am irubagi damak jelda fazino da thamleva mahiroi am semester exam thabada local court amana I have a fikre are Assam ki Jorhat district ki manung chanba thoka dagi Jorhat DCB college the VSC tamlivi mahiroi Basra Srina alpha ai papuning thawatwa sairing Ami rupi kita mag say asigi me tara kani pandam bahag po police na fara bumatong. Jail da tamdo na laki bani mahag po fasin kiba atuna baram oraga asam da asauba yahu ang mahag na lagle. Mahiro lub sing jaw na tongan ba organization sing na mahag po atunga matam da condition amata jaw na tadur na badiman tawdo na lagle. Amarom da for Assam Gil local court amana mahag po semester exam tawda ayawa piki bani haire. Nagaland da COVID ki case masin kang hengalak padagi akan ba section tarong lakot bahu kre. Laibak kasi awang nongpok thang basaruk telai river state sing da COVID-19 sandok pagi sang ahana dagi hengkala kiba galoy na Laisadas dagi ngaktok na dabata kaya pai kanari kay barak tanakal entasu ngasi COVID-19 gano ba case masing Taraga matoy tiang na ba dagi akan ba section tarong kitabag sing pai kat pahu kre haire Nagaland Telai River district sing marway na difa for the COVID-19 sandok pagi sang ngasi hengkala kiba ni State da sidan mit kani COVID ki case tiang na rudra pamato ngasi kangau dra COVID sandok ba tiang na kiba asina maram oiraga Miam datang du leitada ba pokalle amarum da Dimapur district administration da kudaki waiba mi pamama kauduna COVID ki matang da khana nai na kre abadi Dimapur district ki wana leiriba district task force sing hanagum yamna active oi na mathau tawna da basu khangan kre
State asigi oina ngasi miyoi marfudra test tawbada punna miyoi taraga mathoi positive oiramba thengnakhibane. Positive oiranglaba sigi marungda marina Dimapur dagini aduga Kohima amasung Parihinda ahum amadi Longley district dagi ama yaure. Ngasi oina state asida COVID-19 positivity rate asi sada taragani thoi tasmik ani oige. Dimapur hauji COVID ki active case taragani fan leiri madugi marungda marina Dimapur da leiba Kristan Institute of Health Sciences and Research ta admit tawduna leiri. Sahiya sigi January thadagi hauraga June tha phawda state asdagi punna sample listing kuntra ga mari test tawke. Madugi marungda listing ani so humputra ni fan post poiramba thengnaki. Aduga hari ba matam masigi marungda laisat asina maram oraga miyoi kun ga mapan sian ki hari. Amoromda Mizoram da hoki ba kun mari ki marungda COVID-19 ki anoba case masing sama ga supna manga thengnaki ba galoina state asda laisat asina sogan ki ba pun ba missing lagani listing kuntra chani kun ga mapan sukhre haina mari lena ba sina pangtorakle. Russia na akan aring singbagi mayukta malem pumbana hanbalai tana amatoina liap na ba Ukraine ki first lady na abel dawgre. Lan sang tana sokna bai basi malem pumbagi democratic value sing mahalakani haratuna Russia na akan aring singbagi mayukta malem pumbana hanbalai tana khongpham amato oina liap na ba Ukraine ki first lady Olena Zelenska na sagol sinamita abel dawgre. Yonhap News Agency ki exclusive interview amada Zelenska na section wa phongtok lodun haiki madude Russia na February kun gamari da lanta akibadagi tholak liba lan adugi matangda malem pumbana thausa dabagi miyang amato loidabani taseng nabam malem pumbana lan asida hinarakpagi thawok loidabani Ukraine ki President Volodymyr Zelensky ki loinabi asina haiki madudi lan nasiga mari leina ayakna section na thamning liba wa from amade masida nutrient poison ki mafam leite haibasne kana hamatuna lan asi makoina mari leina da athabada sokna ba lani hana khanba tawroidabani Masigi maram di lan asina Ukraine khakta da natana malem pumbagi democratic value singda akiba pokalle. Wafam asi phongdo puga loina na phagna Ukraine na humanitarian mateng amasung khulai singga loina da lan matung ki nauna sangko sagat bagi thabak singgi oiwa mateng su mathau dai haina sumhana phongdo ke. Yonhap News Agency na Ukraine ki first lady ki interview lauri basi kumjali singa baga sang panifu ga maga da malem ge ani su balan jaw Russian ki matung da Europe ta songna ba kwai ki chawwa oiriba Ukraine ki lan asibo Malem pumbana ahan bada kan janing da bot khiba atuga sangtam na bada hausina malem pumbana lana se bluna urakta bagi fibam amalak lingi barakta lawri bane lana si da media na lepta na biang chang pamathau tai haina palladuna Zelenska na haike madudi media na lan asibo thausarak ta bhai basna na koina na mi sian gani aduna yak na media da piriba message de Ukraine gi lan asibo maximum coverage PVU amasong makoi gi biang lan asida gi lapthokanu ai basne Lana siga mari lain apa na Seoul na kipo makata na support view aba mahaki wafam ki mathangda Zelenska na South Korea ki kumjali singa baga sampa yangkai dagi yangkai humtoi ki lan experience amade Ukraine da hauji thokliba lan ari asi sangdam na ki amasung laibagani ki marakta manaba wafam ki amarum lai aige Mahana makata na haiki madudi lesinga baga sampa yangkai ki matung sahi kharagi matamda nok zulong ki lebak singna amato ena khusam da na South Korea ba mateng pang do na ningtam bagi lan mai pakan ke Housing na noksok long gilebak sing na Ukraine ki matang ta amutu en lep tan mateng pangle Ukraine ki lan he ka khibadagi Zelenska na Russia ki akan aring sing bagi thawong sing na Ukraine da amanga ta ambadi misimina ka thogaliba sing malem pumbana khangan bada asawa thawdang amalogduna lake mana hojik loriba thawdang adu amangai dagi lebak asi ki first lady na biang changduna lakpa thabak tharom sing dagi tongale habi yai mana ki madudi lan asi ki mamang da equine school sing da Chana thangna ba problem sing improve tawna ba hona duna bhairoi sing bo masam ba fana thamna bagi pandam da thabak tawge Hausite Russia na khudum chancelak liba Ukraine ki city sing da orak liba humanitarian crisis sing ase malem pumba da tarai na lo ko yara roi Ukraine ki first lady asina July kulhum doida Barcelona na pang thoka da first lady and gentleman summit ke host oiduna conflict asi ke mari leina ba makal makha kya gi issue sing khana ga dore North Korea na kihan bagi mukta South Korea US na combined drill pang thokle North Korea na khulai changhing kaya pang thuk tuna matik maya ullaga ki hanbagi mayokta South Korea amasung United States na hanbag campaign trial drill sing pang thuk tuna lakli ana sagol sanabit da Seoul ge official sing na phang thokre official sing matung ina campaign air drill sing adu laibagani na makoi ki F-35A stealth fighter sing sinare Yonhap News Agency ki report na hai Pyongyang na masigi tari suba nuclear test kandag tawduna na tragana atai kaya hobagi thawong kya chataduna Korean Peninsula da ungkat aba engkat na nabuho na bagmari lain na nungang ba lairinge marakta ning tawka pa na mit mari ni ko ba drill do aw bane misang sing asina South Korea ki F-35A F-15K
KF-16 amasung FA-50 jetsing amadi F-16 jetsing guba US ki assessing jauna aircraft kontra mobilize tauki combined drill aduda jauna na baginamakda hokiba sawolda US ki F-35A taruk siolda thonglaki madu kumjali sing ani taraga tarit gi athengba saruktagi America gi Star Warplane sing adugumba drill de deploy tawba han bane drill sing adu real light training ki kudang da laibakani ki apunba operational capability sing improve tawna bagi mahunda silang bane maduna laibakani na salai riba manga suba generation ki F-35A sing gi interoperability ki pibam su hena fagal halagani drill sing adu South Korea na hokiba January the F-35A 40 deploy tawba mafung phana loisin kiba matungda misang laibak sing asigi F-35A sing yawa ahanba combined training sing ne training adu the defensive counter air operation sing amasung emergency air interdiction jauna bakal maka kya ge maneuver sing yaugani US ki F-35A ki pilot amu oiriba Lieutenant Colonel Ryan Warrell hai ki madude psychology ki training asigi maru oiba pandam di US amasung South Korea ki F-35A sing ki marakta aso engam yaudana tactics execute tawbane makatarakwa atop Manipur gi pau amakatanga Agniveer recruitment rally Manipur ki district punamaki oina Indian Army na Agniveer recruitment rally mamang da Dimapur da pangthokani hana toromba do nauna matam leple amasung sahi asigi November kulhumdoi dagi December manga phawwa Manipur gi leimakhong do oina pangthoklagani rally sida saruk jana bagi registration hana da July manga dagi haukhre amasung lagliba August ahum phawwa hangani hana register tawkhraba candidate sing amukna register tawbagi mathau tadre rally sida saruk janingba candidate punamakda notification da yauriba sing asi ningthina khangjena ba khangalle notification amasung khiana kupthaba warol sing www.joinindianarmy.nic.in dagi fangani ana Lieutenant Colonel Mohit Baisan ba PRO Defense Imphal gi charol amada phongdoragle aroibe the content sing asi ki markui ba pau khara asi ba pau dam jariba Manipur local news YouTube channel asidagi yangberi ba punama pathaga sari channel sina dom da kana badi subscribe tawi business subscribe tawi ramaloina like and share to busu kawi kanuk namak po amakhanna thagasari